Aharbada Marul Pau, Manipuri Loan na Indian Constitution gi 8th Schedule da Jan Kiba Kuntra Marak Suba Manipuri Loan gi Numit Thauram Pangthok na Kray. Manipuri Loan gi Dictionary amang asi Fawat Hambang Amdribasi Yamna Laibak Thibani Haina Professor C.S. Jasawantana Hai Kray. Hanagi Prime Minister Rajiv Gandhi na paikhalamba thabak kaya BJP lengakna thabak amata pangthok handana democracy asi mathong maram khangandre haina Congress Party ki CLP leader Okram Ibobin hai kray. Amadi Imphal Jiribam Railway Project ki thabak asi Imphal Romdagi su thabak suba hogduna project asi athubada lushina ba Rajya Sabha ki MP Ningtholai Sen Masana Zawna Central Government ki pukning singsin kray. Kurumjari, ISTV Pau Miang Tabiri Basimutaram Nokshari, Housing Pau Sandok na Pizari. Manipuri Loan na Indian Constitution gi 8th Schedule da Jan Kiba Kuntra Marirak Suba, Manipuri Loan gi Numit Thauram Pangthok na Kray. State level gi thakta konung mamang dalai ba MSFDS da tongan baluf kaya na punsinduna Semba Celebration Committee na Kuntra Marirak Suba Manipuri Language Day gi Thauram Pangthok Kray. Manipuri Loan na Indian Constitution gi 8th Schedule da Jan Kiba Numit Asibu Laibaka Sida Manipuri Language Day Haina Kangnari Inkum Jali Singamaga Samapal Marfudrani Thoigi August Thagi Tangkun Ngasigi Numit Asida Manipuri Konkani Amadi Nepali Lonbu Punna 8th Schedule da Punna Sanmina Ke Manipuri Lona 8th Schedule da Jan Kiba Ngasi Chei Kuntra Mari Mapung Phakre Numida Sibuning Singduna Political Leader Lup Kayage Luchingba Amadi Lon Lamda Khang Hairaba Miyokana Sarukya Ke MU के Linguistic Department की थबक तगी पोथारबा Professor C.S. Jasawantana Manipuri Loan 8th Schedule da Jan Kray Loan singa sidi awang bathakta mahi tamnare Laibak thibadi Manipuri Loan gi Dictionary ama ngasi fawba thambangamdre Numit amata da punna 8th Schedule da Jan minakiba Konkani Loan gi di Dictionary leibangam Kray Manipuri Loan asigi Dictionary housing fawba kari gi thambangamdre bano haike Mana makhatana Maliamda leiriba lol khudingmak masa marom dom leptuna leibangamde Saukale hari ba English loan asi atop loan dagi wahi chahum yangkai hena lokshilaga sajinari. Ekoi su atop loan dagi loba tarabasu madu matau karamba loan dagi lokshilakpano haibadu ekoi gi dictionary da mayak seng na panba yai. Ekoi na atop loan amata loba yade hairagadi ekoi asi ka manung dagi hendok pa yaroi haibaga chap mane. Ekoi na wafam ama Ngangna bada English law Tetzilaga Ngang Bayamna Yawi Masi Kudong Sadaba Kara Labadagi Tetzin Basu Yawi Pigliba Ngang Singna English ki design the Semba nursery rhyme kaya tambagum Aikoi loan the Semba rhyme kaya Angang Singda Tamhanduna Aikoi loan Chuhan Mathau Tai Masig Damak rhyme kaya Semba Mathau Sutai Mashina Imalon Bu Makong Sengna Takpi Bak Ngangani Hai Ke Language ki promotion, language ki development hai se individual person na iba, site ki na iba, wari macha iba, folklore iba, punumak sing se masi angang di to una ba nungai na barom da TV screen da thadok na angang sing se kaino ma sana ba matam da nungai handana madu ki kaino do makoi da su makok ta chang na ba ki pot se masi masu ekoi na tawo phai mitelon hai ta taraga di kitang pagi konchen ba ki saruk se wat la ba adu da Manipuri hai taraga di Park Chong na loin bakse konchen bangam gane ba aduna ekoi gi yamna pichen bagi thabak sida ekoi tawdana yam sok thokpa amba darkar la ba Wakrol manaba apunba wama kanglei pakna su numida se Manipur Press Club ki lokta khol da pangto kre tharomadu da Wayal Kati Pause gi editor Hemant Kumar Ningombada kudol tamduna ikai khumnaba utkipaga loinana saireng saidina ba su pangto ke Tharomadugi manung channa Wayal Kati gi editor Hemant Kumar Ningombana resource person oina wangang ke Tharomaduga mari leinana wama kanglei paki president Moirang Them Naukhomba Maitaina Manipuri Lola si Nipan Suba Seruda Chanbata Natana classical language da Chanba Yaraba Lol Amani Adu Mari Lainaba Department na Matam Chana Thabak Pakat Hogdabadagi classic language da Chankidaba Oigani Lola si classical language da Chalanduna Tungda Haurakliba Mirol da Masigi Kanaba Adu Fanghongnaba Honamina si Haike Agriculture Department na thabak tawda sothagi ba amadi puning chengbo ahoba amadi mien sana thwa ya wat dei ni habse nyam khani budana wamana hajari madidi asibu lon se dipa silo singa sandana tana ingi miron singa sigi miron na madi hobale ba mahiro singna koi classical language sen bugi masina janata maliam da asar ima lon asibu asak ta so phida phangbo lena koi tungi forum ama yapada
ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯐꯪꯗꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯈꯟꯖꯔꯒ ꯁꯤꯒꯨꯝꯕ ꯋꯥꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯜꯁꯨꯕ ꯁꯤꯚꯤꯜ ꯁꯔꯚꯤꯁꯀꯤ ꯀꯨꯟꯃꯔꯤꯁꯨꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯦ ꯃꯔꯨꯑꯣꯏꯅ ꯂꯣꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯆꯟꯕꯗ ꯃꯇꯤꯛ ꯆꯥꯕꯗꯣ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯑꯗꯨꯗ ꯂꯧꯔꯒ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯅꯤ AIYF, AISF, AMNM, PWA, IPTA, amadi ISCUF, Manipurna Sinduna, Kuntramarik Suba, Manipuri Language Day Celebration ngase, Iraud Vavan Pangtukre. Thoramaduda El Sotin Kumarna, Manipurgi Lolna, Nipan Suba Sedul Dachan Bachai Kuntramari Mapung Pare, Say Kuntramari Suraba Fauba, Manipur Lonbu Classical Language Ohenda Bahaibasi, Manipur Lengakna, Tausada Dagini. Ina Kulaba Manipur Lonbu ngasi Fauba, Manipur Lengaki Officing da, Lon asi Mapung Pana Satnadre, Maramaduna Lola si Manipur Lengaki Officing da, Atuba da, Official Language Oina, Chanahangadabani, Manipur Lol da, Lonjan Mayam, Yokshilakpana, Lol asi Sitaraknaba Maram Am Oire, Atuba da, Manipur Lengaki Linguistic Department, Ming Changduna, Manipur Londa, Lonjan Yaugdanaba Amadi, Manipuri Lol asi Classical Language Ohenaba, Honagadabani Haike. Tongan bepor puturai lo kaya amat tahu kaya linguistic department kaya le linguistic department kaya le ekoi iram dam the poche ano bo putuk terga semua padri ano pot puturai macam se ekoi Manipuri lonem mami thok thon bibi adro Hindi hari dina television Doordarshan hari eba semua ini tadi kaya lu macam tahu sing seperti rona thok mami macam se sisa nerasi hai dina hai be ada berapa ada ekoi lo si Miramgi loan some mixed up and gidra, some mixed up and gidra koi loans hai. Ekoi maning harga sat ka do. Satli hai bas. CI Bisnupurgi Manipuri Department amadi Internal Quality Assurance Cell na Sinduna Manipuri Language Day Thoram Pangtukre. Thoram Madukamari Lainana College Adugi Manipuri Department ki Head Dr. CS Kiran Balana. Khongjang kaya mayokna khrabatungda Manipuri Lolgi laibak lepkibani English singamaga chamapal jangkai humdoi dagi Manipuri Lol chawkhatpaga loinana Nepal suba serulda chalanana ba khongjang haurke English singamaga chamapal humphumapanda Manipurgi delegation kaya Delhi da thaduna Manipuri Lolbu Nepal suba serulda chalanana ba memorandum pisinke Khunagi punsi masak takpada lol na achoba thodang lori ima rol mangkigadra haibagi mami tarakliba asi kalaunanaba ngasigi thoramasi pangtupani ima rol chakot hanaba achoba thodang lominarasi haike ayun dang siknari ba wahay laisagi laizari ba lolbu ano ba matamgi education gi setting na ano ba culture na yosen kigadra haibagi matawon tawak pasida akoy gi thamoida sinarapagum masak uhalli tangga sidani nasimak malemri amadi bharati atopa jati singi mamangda akoy Manipuri jati ni hain takadon base Zoology Department ke Associate Professor M. Sarat Kumar na aikoigi ima lonbu chaukhatnaba amadi malemda saktaknaba honabada aikoi khudingmagi thodang lei malengi chaukhatlaba leibak kayana furup macha kayabu yosin khibagum aikoigi Manipuri lol asibu su tapna mangkhinaba honarakliba asidagi aikoi amata oina kaningbagi tangai fadaba lakpana ngasi language day na lakpada aikoi isagi ima lolbu kannaba punna honaminarasi haike Aikoina maroi na ngasi team sigi maroi bete aikoi ki maroi na yar ma makai ngam na na hoda ba English ya thela ta na ngam ba ki design ni mi ki matok ta makoi aphabati ta apam cha ba da adu yar ma kai yum da le ma tam gani yar ma makai aikoi ki maroi ji china se Kuntramari Suba Manipuri Lolgi Numit Kamari Lainana YK College Wangzingi Manipuri Department Amadi IQAC Anina Sinduna Manipuri Lol Culture Amadi Corridor da Kupsinba Mityeng Haiba Sidat Nomagi Oibat National Seminar Ama College Asiki Mini Conference Hall the Pangtukre Chaliba Chahi English Singani Kunmari Kunmangagi Oina College Magazine Fongbagi Thoram Amaga Iroinana Hogdokiba Thoram Aduda Session Ani Thokna Khaidokuna Chatakiba Seminar Aduda Lol Amagi Education da Post Colonial Gi Mityeng Anganba Manipuri Sairengi Khudyi amasung Khufongdok Nainaba Post Colonialism da Manipuri Saitagi Warengi Masak Maitei Lon Haurakpa Amadi Hauzigi Thag Manipuri Lol da Morphology Historical Linguistic Mieng Dagi Manipuri Saitagi Lol Nainaba Amadi Manipur Culture da Lamyan Kiba Maitei Nupi Sing Haiba Hiram Singasi da Akhang Ahi Singna Paper Sing Patoke
Principal Professor K.S. Jugindrona Mairoi Singna Mahikak Tambana Mapung Phaba Education Haibadu Oide Tungan Tunganba activities kaya seminar sports amadi Zagoi Ishaina Chingba kaya amadasu Mapung Phandaba Yadi Haike matamdedi naki accreditation hai nama nak hai nama lairi sida koi gi college gi standard si moi lepi college dia gi na ado akoi chi b ni bitis mem tau tau si adi magazine phong da bi adi magazine ji ma ke am chawi naki da adu ne nei ne yam to na hai magazine phong da bi ya roi magazine phong da bi ya roi marandi college bi magazine phong da ba bi si college ju yam na nei khata ba Manipuri Department, Manipuri University, Amadi, Lininghal Nauria Fulo Memorial Charitable Trust Infalga Puna Sinduna, Manipuri Language Day 2025 ke Thauram Amadi Recitation Competition Pangtokre. Manipuri Department ke Seminar Hall the Pangtokpa Thauram Aduda, Lininghal Nauria Fulo Fundraina, Iba Saireng Sangdamna Basu Pangtoke. Thaurangamari Lenana, Manipuri Department ke Head Professor L. Berjitana. Numidasida Thauram Pangtokpa Kaknatana, Equigi Lolbu, Hingduna Lehanaba, Inat Amadi, Lining Sakot Hananaba, Isagi Oiba Polam Simbu, Sezinatuna, Hena Mamal Lena, Logadabani Fongduke, Mark the Makatana, Maite Mayak Tambada, PhD Tak Yorokle, Hana Leramba, Bengali Mayaki, Ariba, Lyric Simbu, reference Oina, Sejinaba Yananaba, Lyric Singasi, Maite Mayakta, Ontokpagi Tabaksu, Paikatli Haike. I point a London Yaholosi, Hoy Yai, Adubo, Lonian Yahundra, I point a loan cocktail of Mapung Parabra. I was in a coin young from Toy, Nasi, I coin the season that even launching a chida. I quit you in a loxing giver launching to a coin a Garia Gaibu Oibage. I was a coin that kind of from Toy, launchable, low liver, my amsi pulle, hide a guy, coin a cannon, Hidaga. I could launch you over Mapung Pava dictionary, Maputo a Hidaga, Sanction label launching, she get artists, I coin a Kari Piba, I could launch it, Lajarabra, Natraga, late river, hibernessing, was Masi over Yaine, hibernessing was a cannon. Putoga Mapung Haba Ajowa, Dexnari, Amadi, Puto, Patangai Padi. English Singamagachamapal, Mafudrani Toida, Manipuri Lonbu, Indiagi, Nepal Suba Serul Dajan Kibagi, Kuntramarak Subat Ningsing Kumon, MPP, Mayalo Shang the Pangtokre, Taramadu Lola Sigidamak, Honaramba, Ahalamal Singi, Mafamda Haikalekatamke. Ningsing Thoram Haudopada, Party Sigi General Secretary Organization, Kongban Tapam Sarachandrana, Manipuri Lolbu, Indiagi, Nepal Suba Sedul Dachanaba Honabada, MPP MP Oiramba, Yumnam Yaima, Manipur Iramdamgi, Apambabu, Tabakta Ontoktuna, Utkiba Kayabu Ningsing K. Thoramaduda MPP President S. Brojena, Manipur Lonbu, Nepal Suba Sedul Dachanaba Honabada, Chobo Togdang Laukiba, Lucingba Kayabu Tagat K. MPP President Manipur Scholar Amadi Intellectual Signa Thoraktuna Regional Political Party MPP da Yaroktuna Wakalol Kaya Pibinaba Apil Tauke. Manipur की लेवी स्कॉलर से लोल ले रहा हूँ थोड़ा सीट और डिफरेंट मैं डिफरेंट है तो मैं तो आइडिया तो शेयर तो रहा हूँ बस कोई तो लाभ मधुतान बकोई ले रहे चीन बकोई ले थोपी रो आइडिया पीरो मणिपुर की स्कॉलर में कोई आइडिया तो कोई गाय रही अब हम तब तक से खंजन में तो खंजन फुंजल थम्मनो बाजिती थबक तो उन थोसे बा Jiribam District ki Babu Paradalai ba Raja Ram Mohan Roy Library Hall da Manipuri Sahitya Parishad Jiribam na Sinduna Manipuri Language Day Pangtokre. Jiribam ki Miyam ki Thabak Tauriba Moirangthem Gopal Manipuri Sahitya Parishad Jiribam ki President Sarat Thokchom Parishad ki Advisor ki Babaton Jiri College ki Assistant Professor and Nandeshwari na Thorum Aduda Sarukya ke Athoi Baluploi Mana 2025 Public Library Mayang Imphal na Piba Manada Laishram Loidam Tombina Phanglakre Amadi National Samarpan Divas Conference 2025 Dr. B.R. Ambedkar National Saman Padak 2025 Luinana Bharat Ratna Dr. APJ Abdul Kalam International Award 2025 ki mana Rajya Sultana na Phangbangam India ki Prime Minister Oiramba Rajiv Gandhi na Khungang Saukhatana India Chaukhatpa Yaroi Haiba Pandamga Luinana Panchayat ta Henba Matik Mayai Pibada Natana City gi Municipality dana ADC da Matik Mayai Pirambadu Ngasi di BJP Lengak Lakpadagi Hai Ribasing asi Pulap Paishinduna Mikal Fauba Pangtok Handana Democracy asi Matong Maram Kangandri Haina Congress Party ki CLP leader Okram Ibovina Phongdokre Wafuma Singasi India ki Prime Minister Oiramba Rajiv Gandhi gi Marfuma Thoi birth anniversary Sadvavna Divas 2025 ki Thoranga Mari Lainana Phongdokibane
Congress Bhavan Pangtuk Pathoramaduda Rajiv Gandhi photo that lay Shukatuna Ikai Kumnaba Utpakaluina, Lay Kidraba Rajiv Gandhi na Pamzaram Batabak Sing Tung Induna, Punna Pangtuk Minanaba Wasak Sulomina K. Thoramadugamari Lenana CLP leader Okram Ibobina, Yamna Naha Oina, India Prime Minister Oiramba Rajiv Gandhi, Tungim Yeng Sana, Yengduna Tabakaya, Pakat Piramba, Luchimba Amani. Kungang na sada humudra oiba India asi kungang saukatana India saukatpa yaroi haiba pandamda panchayat ta matik mayai piba amadi women empowerment gi damak panchayat mikhalda nupi gi seat reservation thambira misakne magasi ngasi fawba hingduna leiramba tarabadi assembly mikhalda su nupi gi reservation seat asi soidana leirongani haike hujik pali lenga center amosum khoi rajniti gi wana sidi ko state sidadi ingu Rajiv ji na khalamba manglan shahar da rural area da sakti piba chingi praja sing sakti piba madugi wona taina bada election bhok tawdadna ba election tawdadna moina power si loi paisalaga ji phowo election tawdadna namsalaga moina sason tawri base masini koina na ona taina ba haiba tare Rajiv ji na pamamba manglan Congress party ki commitment pamamba manglan do madugi ona taina bada dictator ki shasan hujik power local body election tawdale ji chahi kya sure hojiki modern society sidi scientific age la aduna masidi science and technology se masi yam advancement ma encourage tawda ka woi aduna tradi prithvi da leiba leipak advanced country chings ga koi India da compete tawba yamna lurani haidna mana inot piramba area sing se ngasi na hona na amu ningsing na MPCC ki President K. Meghachandrana Rajiv Gandhi na pamjaramba communal harmony unity in diversity asi ngasi maki mapok numit na lakpada na hongna na ningsinghale loina na wakalol asibu aikoina tung induna chatpatangai phade loina na ngasi lamdamasi mathong maram khangdaba phibam amada lehanduna miyamasi asuki matik wahaliba asi koknaba BJP dagi asa taungai leiti haike Popular government nama lakani hai basidi BJP ki lenga ga sidegi hauju phaude koi ubangam de politically makoi ne sanari base Manipur manghan banatana koi karigumam ta ubangam de so far koi ubamatam da the BJP ki press conference na hai di koi soiron hai batare hauju lei ba situation si address tawdana koi sarkar paibagi sahi kun congress ta blame game si de koi pamte madu blame game ni aduga koi ki the reality oiba thought am ta leite tungda ngasigi Rajiv Gandhi gi IT1 what anniversary 2025 kamari lenana AC taret fauduna ing tapagi paujel puduna chatkadaba bike rally amasu congress bhavan dagilam thake Imphal Jiribam Railway Project ki thabak nakal nama khaktadagi haibadi Jiribam rom thangba saruk khaktadagi hauraga thabak shubagi mahut Imphal romdagi su thabak shuba hauduna project asi athubada lushinanaba Rajya Sabha ki MP ningthau lesema sana zawbana Central Government ki pungning sungshin kre ngasi Rajya Sabha da MP lesema sana zawbana wafam asi special mention oina putoktuna Union Government ki pungning sungshin khibani MP Sana Zawbana Makatara Duna Imphal Jiribam Railway Project Asigi Jiribam Khongsang Section Kilometer 55.36 ki Thabak Mapung Phana Loshinduna Inkumjali Singani Kuni Thoida Commission Toba Hokre Lemau River Section Haibadi Khongsang None Kilometer 18.25 Masung None Imphal Kilometer 37.02 ki Saruk Asi Loshindana Leire Manipur ki National Highway Singda Ban Blockade Toina Toba Nam haduna selmun bagi thabak sing chathabagi matakta nongju thada lambi asi fam kayada leinang chenthaba amadi chingning khaiba toina thokpana nongmada changba polam sing Imphal tamna pushilakpada apanba ohele asigumba kudong sadaba sing asi kokannabagi amata ngairaba pambaidi railway project asi athubada loshinba asini construction ki thabak asi Jiribam rom thangba saruk khaktagi chathabagi mahutta Imphal romdagi su construction ki thabak asi chathaba hoduna nakal animaktagi construction ki thabak chathaduna athubada project asi mapung phana loshinaba hotnabiu masina travadi project asi mapung phana loshinbada makhata na chahi ani ahum hena changbagi phibam leire haina su central government ki pungning sungshin ke remaining portion of Khongsang None 18.25 kilometers and None Imphal 37.02 kilometers are yet to be completed. Apart from frequent burns, blockades and extortion, etc.,
our national highways are prone to mud and landslides during the rainy seasons, which hampers the movement of good trucks carrying essential commodities in the state. So, the speedy completion of this railway project will be the only solution for all this inconvenience. I therefore draw the kind attention of government to start the construction work also from Imphal and so as to speed up the project. Kanglei Panas na haukiba tang taramathoida lauthokibagi matung ina lekai asida leiriba dukan amadi pan dukan sing phamliba singna sei kungi makhada leiriba angang singna nisai polam sing leiba lakpada pidanaba kesamthong hodam leirak club amadi maira paibina hairi mama mapa oiriba singna su macha masu singda nisai polam sing asi leiba thabiganu lekai asida meikaba nisa yoliba sing khudakta lepkadabani karigumba lekai asigi club amadi maira paibi singna thengnaduna phaba thoklabadi maduda thorakpa afafatta masana pugadabani hairi kungi makhada leiriba inkhalakliba ngang singna isagi polam sing haibadi churuk khaini talab jada sekana singba polam sing asi leiba lakada pibi danaba haijari loinana mama mapa oiba singna su masa masu nauriba ngang singga polam sing asi leiba thabigan loinana lekai asida atopa lekai degi lakpa mai kabani sa yonba chanbirakliba sing asi khudakta lepiyu karigumba lekai asidagi club amadi mairana haba thoklabadi maduda tholakpa apafatagi daita pumnama masa masana hujagadabani Macha chanu kakchingna sinduna Manipuri lon gi numit thoram Grass Cottage Cultural and Educational Development Foundation gi hall da ngasi pangthokre thoram aduda Saita Seva Samiti kakching gi former president Keng Bayengkhom Macha chanu kakching president Dr. N Pramodini Saita Seva Samiti gi secretary KSJ Kumar na maru eba mersing wen saruk yakhe thoram aduda N Biro Hinina Manipuri lol da pirakpa chaithengi matangda wangangloi oina wangang kibaga loinana Grass Cottage Academy gi mahiroi sing yauna sereng saidinaba thorom su pangthokhe matam amada lamdam masida marang kaina phanglamba nga makhal sing ngasidi nongma gi mangsilaktuna uba phangsilaktre nganap ngaroi ngakha ngamu sangom nga sepsa sareng khoibi ngatin ngakrijau ngarin leinana chingba nga makhal sing musilakle Amaramda ngaton pengba ngakra sareng na chingba nga makhal khara synthetic hormone sejinaraga nga masa puthokpa hokre synthetic hormone sejinaduna induced breeding gi pambaina nga masa kaptuna hanba oina Manipurda nunga macha puthokpa ngamle hiramasi matangda paudam ama ngasi aina miyamda paudam jagadaba asi matam amada nthi turengi khonghung parengda marang kaina phangamba adubu ngasidi uba phangjilakraba nga makhal amakhaki paudam ni aina si miyamda thamjagadoriba moregi nunga haina chu khangnaba nga makhal asi wangoi makhala kaida leiba chungkham gopesona mai pangna Manipurgi dadanatani India gi ahanbo oina nga macha si kapa matungda miyamda puthokpa haure hoji nga macha si marum kokna macha puthokpa ngame machi awaba mdi oi nga je mapung phana marum pudaba moi group naina nga je raw meragandadi laba amum je mapung phara gadi sa manana mapung pharakpa nunga dana hariba potsi leitaba magi group yamdana nga kuntha ama kullama tara ama samaina group naina moi marum pukhale adora moina kokthoi marum juju kokthokta khara khaga lehoba adumba phibamda ui macha kapada khara dilu natok turin gi khomungda leiriba nungjingda isang howdana leiribadu chajaraga hingba adumba nga makhaljingni hojing mori nunga hairibase mayamna tachingna scientifically yengba matamdadi masirgi group ta chingba nunga makhandudi nate akoigi Cyrnus genus ta belong toba akoida kanaba nga makhalamani magi nutrient profiling ji report ki matungina protein ki level jang wange omega 3 fatty acid ki sang yamna marang kaina yawre adugi sumatakta mineral da phosphorus and iron yamna wangi calcium zinc selenium haiba mineral chingchisu machigi nga sida phangbagi report lei pregnant weba nupi singda Myanmar da sup pitaktana machi pijabasi yamna kana yaibagi report su lei Manipurda sigi nunga je jokpojo aina ihan hana joki macha kapajo aina ihan hana kapsabani July gi
tang amada ka kwidu inchi ahum khai mari yogre aduna hairiba nga si tampakta marang kaina phanganba ngamgadra haibagi pandamda akoi sanction jari Fishery je akoi matik chadri tawda yadaba mawong da tawbnina yamna wana de akoi na fishery je nga macha kapagi mawong jaga ji da tawri aduna overhead ki yawdaba adagi circular fishery marang kaidaba sumba je kharadi leri aduna overhead ki yawba fishery gumba amatang sarkar gi maikai dagi pibiragadi henna mai pakadra haibu chimati thajaballe nga si yokpa matamda thoidongna wate maji polyculture toba yai grass carp row mirgal silver carp ki even chital hairiba nga singa siga punna yongminabada mangonda akaiba kari sulaite director of extension education amadi directorate of research directorate ani asiki makhada consultant wena lejabni mogoi gi matengna masi inawa chibu aina mateng pangjaba sida mai pangna breeding tobangamba sichu thoido indongna manipur ki fish production ge sothariba si amuke henna phagadhan bangamgani haibagi wakhaladu thamjari Manipur da ithai beres na lakhar matung na mausa yi mafam singna phanglamba nga makhal sing asi ngasi di uba phangsilaktre ngami singna ngaton pengba thara ngarka sayeng na chingba nga makhal sing asi masa kaptuna miyam da phanganba ngamkhre wangoi makhala kaida leiba sungkhang gope sorna nunga haiba nga makhal asi synthetic hormone sinaduna nga masa puthubo ngamle masida miyam na puning thawa phamthui lengang ngami singda ehenba mateng pirgadi Manipur da nga macha asi marang kaina puthokpa ngambagi othokpa lei ISTV news ki damakta paudam jariba premcha namra wangoi makhalai kai State Capital Infrastructure gi akhanaba senthang makhada Manipur Police Housing Cooperation na lupa crore 3.2 changna English ngani kuni thoigi Mars thadagi saba hokiba lumlangdong Visnupur ima kaithel saba loiduna Manipur gi Governor Ajay Kumar Bhalana sangaduna ngasi Visnupur district ki miyam da khushina khre Romaduda Visnupur AC gi MLA Govindas Konthokjam DC Visnupur Puja Elangbam Visnupur Municipal Council gi Chairperson L Maniyaima Winam AC gi hanagi MLA L Radhakishore hanagi Chief Secretary Onava Kishore Minister Oiramba KS Pulin Kanta lumlangdong ima kaithel Saukhatluk ki Chairman L Nganbina chingba sarukya khe Tungda Governor na Kangpupi District Laiba Sadhu Chiru Waterfall su yengsin ke. Haukiba me thadagi Veterinary Department na Mesin Yade Haiduna Sangom Thokpi San Makhal Singda Kusemna Macha Lobagi Pathap Artificial Insemination Lebkibadagi San Loiba Lomi Sing Kokta Khut Hapnare. Hiramasidasu Paudam Ama. Hoje akhona leiriba mafam asi sangai pro mamang lekada leiba go seva arsamdani arsam asida sanbi kunthra gi mathakta loiri sanbi kunthra gi manungda sanbi tara hena masa lobu yabgi hit lakna leiri adubu veterinary department gi yamna thoksa daba amadi lomi singi awaba khangdabagi phibam da leibna maram orkanda veterinary department natna atopa mafam da habdi lanai oina thambangam daba Jiki artificial insemination taunaba koi cement thamam se department gi natragadi leitamna maram orkanda koi Manipur da smaina mapalam gi san loiba sangom jathok henna phangba sanbi makhal loiba lomi singdadi hariba AI yadabjina maram orkanda koi hitla aba sanbi myam masa logdabagi awab jik mayo nadan lairi veterinary department na thoksa dabna maram orkanda lomi singda kari karamba saitheng piri amadi makhoina kari khalli habdu farm asigi mapu oiba Ajit Das na phangdor ko wapam Miam thamjage Manipura moi sasal loiba mayam sigi mateng pangnam ne leiba moina supnagi pikraba nitrogen hamnaba michinama yadabasi tha hum chang semda huji phong loi ngam deba aduna phangdabana mamorga sida leiba san mayam sing ngam da yamna hitlak podna samda ka phangdor ni torise aina wari se ai khakti awa bana teba Manipura leiriba farmer khudi mona si awa si thengari se huji matam de chawkhatpnina laba pohloi amu bodong pohlage si yaeba adu yabadu macha ka pai khotok sabje sumphang phangdre macha du kapri macha du poroiba macha du pok di songom
संगम थोरोय संगम थोक्तदी पैसा लारोय पैसा लाक्तदी कराई कनो पैसा पीजदोइनो कनादे पुदोइनो ममांग थादे लुपा 53 पुथे ऑल टुगेदर कई मरमदी अइसिना मु मयामदे खितंग खेनबम लै अइ संजे संगम सुंबा याद्रकांद योंथोकपै वासे कोइ सुंगो लौजदेबा इमानिना इगो मातानिना सेवा तौरगा संगम तोक्ट्रेन योंथोकपसि मसि कनोसि माइखोइदा सुंगले लेते पुचिगी सुलेरो सन तराना पसा पोलोक्तबैसे कोइगी फार्मर सिंग क्याम वारमनि अदो अइगुम्बा लिसिंग लोमदनि मणिपुर लैसे पृथ्वी की असुयाम चौखलबा 21st सेंचुरी दा नाइट्रोजन हापै मेचिन पिखरबम भौवा सेमंगमदो माना डायरेक्टर नि हैना चक्रीदु दा फमो तोलोब चारिदु अतोते इकाइनिङाइ सु कइ लेरिगे संसार सिदा आइदि अपील दि तौमुसे यागदि ओजा नंग भलंटियर रिटायरमेंट लौथो नुगाइन पोथार लेबियो खरा हिबन हामा पाहन बिरगा फार्मर मयाम से खितंग मपुंग फाना खितंग सौगपंग मम थादोक बिरगा खितंग चौखलन फै लेबाक की वेना फमुदी चावरेबु लेबाक की इकोनॉमी कनोदा बैक हनबा होनबदा दम अचोग थबक तौबिनि मदु तखोइदे आई सिदा थबक सुरिसिंगसे आई खतनते आई इचा मरी मक इचा नपी मिरंडा हाउस कनोदगी दिल्ली दगी इंग्लिश ऑनर्स ग्रेजुएट ने सरकार थबक मसेम तौरेनमा दानिश दाइरिना सिदै थोरपा संगोमदुना दही योगर्ट अदगी पनीर गुंबा योलगा पुंसी लेले अरगी आई चानुपा गोफाल फिजाइन तौरिसे सी रसगुल्ला खोइन पुथोइसे सिगी संगोमसिन पुथोइने खोइदा गुला ख्वाइ सारिसे अखोइ इसानि सा थबक पिजाबो सेंगजाने अरि पानीपुरी याम हाउइ गाइन तौरिसे सुगुनुदगी इम्फाल कॉलेज दा लाइक तमगसु लैबा लानसु चेलकपा अंगांग हुमननि होनरिसे अरे आई होल फैमिली एक्सेप्ट माय अखोई सिगी संगोन सिदा थबक सुरगा अरि रेस्टोरेंट दा थबक सुरा नोमगा अखोई अदुम फैमिली मेंटेन तौने आई खतन तरा तो मयाम सु मसी जीविका ओइनबगी लंबेल ओइरेबा अदो सिगुम मसिदै दा खितंग सगोपिदना वाइ फजबम तो हाइबिरसु कोइ सरकार दे लोरम सु लौदे ngam होनरगा अमदे मदे एडजस्ट तौरगा दुम कोनजरी अदो सैदा सरकार सपोर्ट तौबिदना तौता दे एग्जांपल मोइना अखोई अतोप मयाम सु एनकरेज तौबि आइदना सिमाइना सुम चथरदी मणिपुर दि सलोइ होइ लोइ सिरदि यारो मसि जाकसु अत्या खेतना वांगी सरकारना येंसनबिबै वासु लेते अस्वाइदा अखोइगी अदुगी सेनखाइना तौरिङैदा अखोइगी कनोसि ममनसे सुमाइना वांखपन तुम सुमाइना हेतो वांखलेबा सुमाइना वांखलेबि हुजा तारक्तरे इंखलकलिबा नहारोन सिंगदा हिंगनबगी लंबी ताक्तुना तोलोब चाउन चाबा ऑफिसर कयाना अवेयरनेस पीबग थौरम कया अखोइ मयामना ताबिरमलगरी मखोइना हाइबदा मसाना मसाबु थबक पिजब नतना लेंगाना मियोइ खदमक थबक पीबो ओइथोइ अदुना पैसा यामना तानबा याबा इराइ लाइन हिंगबा याबजे मसाना मसाबु थबक पिजब हाइबा असि असमना सन लोइदना हिंजरिबा अजित दास कुंबा अखोइ सही 15 हेना सन लोइरक अब लौमी अमदा ngасidi था अमदा रुपा 50 गी मथक पुथरगा लैरगदी अजित दासना करम नहारोंदनो अखोइना मसाना मसाबु थबक पिजनगदमत सन लोयोना हाइरगदबसे डिपार्टमेंट करिगुंबा मथंगी अवेयरनेस दा सन लोयु हाइदना अवेयरनेस पिरक मतमना कनाना मवा लौबिगदरिगे हाइबु वाफम असिनी असमना अखोइगी मयामना लैंगा के थबक तानरक्तनबा लोइनना मसाना मसाबु थबक पिजदना हिंजखिना सिगम थाजब कयाजे मांगहंदनब होनहरिंगी हाइबगे अपामसु अजिदासना मखा तान फोंदोरली ISTV पागदमंत नानाव थौदांग लोइनन पागदमदरिबा निंथकन साना जावमितै संगाइ पुरौ ममांग लेकाय ISTV न्यूज Rejuvenating Indigenous Wisdom Manipur's IKS under NEP 2020 Haibasida Ibotomi Institute of Education Kha Naurem Lekai Kanchipur da Chatharakpa Nimit Humnigi National Seminar Solution Crep IKS Cell and IQAC Ibotomi Institute of Education Amadi College Development Council CDC Manipur University Napuna Sinduna Institute Asigi Seminar Hall da Chatharakiba Seminar Solution Bagi Thoramda School of Education MU gi Dean Professor Premlata Mishnam Department of English and Cultural Studies MU Professor Irong Gambir Amadi Principal IIE Amadi IKS Master Trainer Dr. RK Vijayana Sarukyake Seminar Asida Participant Kuntra Tarukna Paper Present Okay Seminar Asigi Documentation and Publication in Charge IIE gi Assistant Professor Akoijam Betia Maitaina Nimit Humni Jathagadaba Seminar Asigi Matangda Ofam Singh Fongdoke कोई मणिपुर की लाइव इंडिजिनस नॉलेज सिस्टम मखल खुदिमक की हाइतारे कोई हेल्थ की और दे पोट्री अदगी फी साब खोटपा दे जिंजाक की मतिक कानरबा अदगी रिसोर्स पर्सन सिंग लागा कोई दे याम कानब पोचिंग पीबीरमी अदुग मसिगी मयाम से कोइना डॉक्यूमेंटेशन तौरगा थमौरगदी कोई मणिपुर की अदुगुंबा रिच कल्चरल हेरिटेज अमदी इंडिजिनस नॉलेज मयाम से कनमंगंबा अमदी कोई लाइरिक ओइना नत्रगा अखोई तुंगी फ्यूचर सिंगी ओइना उकै लनगै अमोइना थंबिनबगी अदुगी मरमदा अखोइना सिगी 3 days नेशनल सेमिनार से पांगथोकसबनी
Haukiba August 16 da Khonggi Saru tekpadagi Rims Hospital gi casualty da pukatlaba matungda water refer tawraga mathau taba testing tawraba matungda ngarang August 18 da operation tawbada lekhidraba awang sekmai laipatagi hizam ongbi ibetsagi misi ibemsagi misi gamari lenana semkiba jeshina Taliba tongan demand sing hayeng August kunma thoigi nungthil pung 12 fawgi manungda thabakta ontokani haibagi thajaba pidrabadi National Highway ban tawragani haina JC gi thaupuba e Asok Kumar na paumi singa unabada fongdokre Sekmai Laipata leiba Bamon mandopta JC amasung leikai gi mioi kaya yauna pangthokiba paumi singa unaba aduda makna makhatana leikidraba mioi asigi post mortem tawbada video coverage taw Lehoriba piklaba macha anigi mingda lupa lak yangkai fixed deposit tawba angang anigi larik tambagi chap saba thabak lokatpa misi asida chenaba doctor gi mathakta ain gi oiba thabak lokatuna chap saba cherak piba haibna chingba demand sing ase authority na thabakta onthokadabani karigumba thabakta onthoktrabadi National Highway 2 ban tawba yauna makhal makha kaya gi khongjang changshin gani misi ase yamna chekshindabadagi thokpa thaudok ni phongdokhe Thogdok asigi matangda koina JC na warep khara logjari yamna laibak thiba thogdokta leikhidraba tenariba 21 haiba Dr. Sigi mathakta ain gi oiba chapchaba chairak pihanba aduga retired judge magistrate oihallaga aikoi gi apamba video coverage yauba post modern tauba marai bakthiraba thikribasigi machanupi anigi yengsinnabage damak yamdrabada machanupi anigi Mamingda lupa lak yangkai fixed deposit tauba loidana angang anisigi akhanaba schooling pihanba haiban singba koi demand khara thamjari hairibasi hayenge pung baro phau manungda akoi ge medical director na thajaba piraba adu oiragadi aikoi yanagani aduga aduda insurance pirakragadi aikoi pung amma taba matamdage akoi national highway ban tawani Laikhidrabi hizam ongbi ibemsagi mapuroibana Ma kiloina biasi hana masada thoidokpa anaba leibanate hokibo August 16 da yumda tusinbadagi khuzeng mathakta tekpadagi Rims Hospital da puraga phagani thajarubadagi hospital asida purubane doctor na harakpagi matung ina mathau taba test khudimak tawraba matungda doctor na yarani haiduna operation asi tawkhibane adubu patient asi leitre haina phongdorokpa asi thamoi sokna nungaite Yumdagi makong tekba khakki pukhraga asiba haksang oina apikpa masa singi mamangda pusinbada kari oigadabano khangdre mahaki oinadi misi asi je sida sinare phongdokhe tang tarani panja I test tawji kai loi mangmagi kai loi laujena lobo matamda sar aigi website kamai tawrena aina hang mongan hai mai din normal ni tiet 19 jida operation lepaji Tang trampan gi pung mapan makai da operation theater jida ai gi website injen je koije sung kau rakte da ma koije aska operation je busuk loi dira khan bada pungani tasela khare pungani tasela pubuk puthorakte pung ahum makai khari helaga nangi nupi je hat bal oire hana harapudda ai kari gino ngasai gai na khoina kari su tawde harga mi bo hat no tawre haibadi kari gino haibada yengji sigumba je yamna tangna thokpa kainwani hana doctor jina aingonda haye sarudagi I tholak panisi marai baksi yengjir makoina ICU da pung ahum makai da injal leba pung ahum makai dagi insan baduna pung mari makai tarapodadi swor hondre na aingonda hayeba pung ahum makai puthokpa baduna ai nupi da manatonda I tayeba Hoji pawgi mar thana atenu brem to lojari Honglakliba punsigi lambi sida araiba chaba yaba makai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Azab thammo Sigi yumse next Pm-Istv na checksin na laksilaga thamgabani ne Dadarang se Juhar habaga amta kidrabo Asumna mayamna machalbo ngapshan lugum masigi yumasibu asoyangan kokadabagi next Pm-Istv na ngapseli next Pm-Istv is one habati ngaktok na basembani German technology na mana concrete katok na tinaba matamda babang amuk hena angle adli next Pm-Istv strength is in the way Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon
कप सिरप ब्रेक मतुंग द मैम उतराम नोकचरी मखा ताबा पाउदा अईगी हाइबना मांग थाबा लुचिंगबना लुचिंगलंबना अखोई लिंगजेल मानबा ngomkidabani naha singi unity leiba kathokpa ngamba singi sungsinnaba popular leingak soidana laglagani haina wangoi SG MLA khuraijam loken haikre wafama singasi wangoi SG MLA na maitai pangal singna khundaba Paubitek ki polling station ahungi oina Paubitek ta mamang lekai da sakiba community hall miyam da khusinabaga mari leinana wafamasi MLA khuraijam loken na phungdokibane Paubitek Development Forum na sinduna pangtokpa thoramda MLA khuraijam loken na makha taraduna leibaga sigi sel thungi phibam phatragasu lambi mai isingi phibam phagatnaba wangoi esida honaduna lakle IBR lambi sing hana pakpadagi hena pakthok halaga koila thakre Paubitek ki lambi PMGSY gi manungda yaukibana tender tongnaba ngairaga leibana semba yadabani Sayasida Semdrabadi, Lanai Senfam Putoklaga Semgadi, Paubitek Kangzebung Kelo India gi Makada, Semgat Naba proposal Thakre, Paubitek Nupi Sing Sentok Pinaba, Women Workset Sanaba Tabak Paikatle, Manipur present rule Lakibasi, MLA Singna, Purakiba Oina, Lowadi Langani, Pibamna Yadabadagi Lakibani, Chief Minister Masana, Matik Sazadre, Ngamdre Haiba Kangbadagi, resigned Tokibani, Hauziti Miyamna, Mamanga Amutale Kidriba, Aigi Haibana. Mang the Thaba, Mihut Yaudaba popular government, Atuba the Swedana, Laklagani Haike. However, Koi Tungi, Miroli, the Motemikari, Mokarati, Toronsi, Radi, Havesli, Magi Matami, Ekosino, Logini, Tachini, Magi Matamadula, I Koi Matamata, Tungi, Miroli, the Motati, Ekosati, Toronsi. My other president of the Kanasu Palmer, Moya. Condition Yada, the Tamakino. Matam Mamma, Lamber, NDA, BCP, little government open, resigned over the city, London is the PR, Kari Marabina, resigned over High City, I saw the Pixar in the town, I could go on the Konthozam Gram Panchayat ki Nomagi Oiba Convergence Mela Pang to Kre, PRI CBO Convergence Project ki Manungchana Manipur State Rural Livelihood Mission gi Makada, 3 Village Level Federation, 2-star VLF, 3-star VLF, Laimiol VLF na Sinduna Konthozam Kangzebung Community Hall da Pangtokibat Nomagi Oiba Convergence Mela Haudopagi Thoramda Konthozam SG MLA Dr. Sapam Ranjanna Pangthokliba Mela asi mamangda pangthoklamba Go to Village gumna Lengaki Department singda Paikhatliba Yaifa Thaurangi scheme sing miyamgi yumgi thongda yohanba adugumba amane Mela asida scheme singi kanaba lahobata natana tungda kari karamba kudong saba department singna pi haiba khanghoraga Kanaba Longnabagi Kudong Saba Supiri, English Singani Kurmathoidagi Sem Kiba self-help group singda discipline leiba commitment ka loinana tabak toba uba asi thagatle. SSG ki Kanaba Lose Kunai Ama Apaba Maikaida Lamjing Budasu, SSG na Tawdang Lawiu, Hauzik Malengi Oina Achuba issue Oiriba environment Sokan Bagi Maram Oiriba, single use plastic thing Budasu SSG Singna Tawdang Lahoning Haike. Kari kumpuan so eligible na kari low ya ke ase kuno kusi ka Manipur State Rural Livelihood Mission MSRLM Thobal City Block ki Makada Semba Self-Help Group Singi Federation Yainubi Cluster Level Federation na Rural Roots Market ngasidagi Khangabok New Market ta hudokre hudopagi thoramda Khangabok SG MLA Okram Surja Kumar na Corona gi matamdagi hauraga English ngani kulumdoidagi lamdam asida thokliba thokaningdaba achoba irang asina maram oiraga lamdam asigi miyam kham thengna awaba mayuknare maram asina self help group singna puthokliba polam singsu leibinaba lerektabagi awaba kaya mayuknare MSRLM na asigumba mela ama sinduna self help group singna puthokpa polam sing yonabagi mafam ama sinbasi yamna phaba khongthangni self help group sing sakot hanbana lamdam asibu lebak asibu sakot maikaida purakadori bani haike National Highway Imphal Dimapur lambi gi Kohima gi Feshema da chingning khaibadagi lambi tatkibana maram oiraga Imphal tamna changlakadaba nongmada changraba yadraba polam sing yauna hidak langthak puraga gari kaya hidak langthak purakpa gari kaya bypass road chatkadabadagi kedima laklaga mau tarakpa lambi asi nong leptana subadagi
Gari Satpada Kudong Tinga Oiba Fibam Lakpadagi, how Kiban Numit Marini Rom Changna, Hanagi Fibam da Gari Satpa Yanabas Hamzinduna Lakpadu, Roshinduna, Lambi Asida, Narandagi Hona, Mausakum Gari Satpa Hawan Krehaina, Manipur Drivers Association General Secretary Sanjay Ketrimayumna, Paumising the Fong to Kre. MDA Kwakatil the Labour Office da Paumisinga Unabada Magna Makatana, Manipur Drivers Association North East Federation of Trade Union Gi, Miang Makada, Makoiga Satminariba, Senapati District Truck Owner Association, Senapati District Truck Driver Union Amadi, Manipur Gorkha Motor Workers Welfare Association ga Kusam Naduna, Bypass Road Asi Nongna Semjin Bagi Tabak Singasi, Tauduna Lakpani Haike. Kevin Pidiki snows in the Kado Bidigeva. I know Halatana Labi after Matam, Natagana Manipur Association na Lambiki, Kudong Sada Matam, Tolopomatam, da Suguma, Tazada, Bazarda, Ketenda, Dukanda, Yoliba Posing, Maman Henzana Yole, Masi Lambia, the way Kudong Saba Lore, Carvala, Nasi Kudong Saba Lore, Masi Yang View, and Hadaga Laxabado, and Nasi Jomana in Ninjari, Kevin Pidiki snows in the Masi, Ishagi, Tawamani, Hainamasi, Kontanga, Sula Copita Tagadi, Hayingsu. Ngasi degi lakado be pot khara se amung henjana maman hen yolo haibegi haingai leite haidu mai Kevin Pitiki sinaw jing phom dai thamsari Party dagi Michel oi khrabab mioi kharana marnai oina khutpu semduna lupki mingda miyam dagi senkai thungkai chathare haibagi pau phangle haina KCP gi member in charge information and publicity S Mangal gi cherol aman hairi Michen oi khraba singna Kanglaipak Communist Party KCP amasung masigi lanmi sanglop miyam gi fingang lanmi MFL gi mingda senkai thungkai laklabade makoi da senkai thungkai da natana makal amatagi mateng pibiganu Daibak miyam na su lupta pau pibirau makoi gi mathakta lupna akan ba khongthang lokhlagani amarom da ngasidagi lupki finance department ki anoba letter head ama sillagani hanagi letter head amata chatnararoi hairi District Health Society amadi NVBDCP na punna sinduna Malaria Ends With Us Reinvest Remagine Reignite haiba team da World Malaria Day gi thoram kairakme lekai panthoi bi sanglen da ngasi pangthokre thoram adu da CMO Kaksing Dr Thaudem Rajena miyamna kang asi lehendana ba lekai da leiriba mongsong koktokpa Khongbal Singh ising tunghandaba yumga naknana leiriba drain Singh ising tumhandaba amadi yumgi imungda ising puina yoktuna thamdanaba miyamda appeal tawkhe tharamadu da kairak ki manungda leiba asa anganwadi worker Kaksing District ki Health Department ki staff kairak GP ki village level federation gi miyoi singna saruk yakhe Western College Konthok Jamgi Academic Year 2025-26 ke BA Amadi BSc gi ahanba semester Mahiroi Singhi Induction Program ama Internal Quality Assurance Cell IQAC na sinduna college asita pangthokre thoramadu da principal KS Devendrana English singa maga samapal marfudra da linkat kiba college asi matam kuina position holder puthokpa ngamudrabasu English singa ni kurma thoidagi college asi oza singna kathokpa loinana kanna honabadagi ngasi fawba leptana position kaya puthokpa ngamle English singani kunma thoida college asidagi position ahum puthokpa ngamkre English singani kulum doida BA honors da college asina ahanba position kaya lorokpa ngamkhe English singani kumari da so history subject da position loba ngamkhe asumna chai khudingi lemjaningai oiba position kaya college asina lorokpa ngamlibase college asigi oza singi kathokpa adunani ngasidi college asida miyam amadi mairoi singna nomu nomagi thajaba thamlakli haikhe All Manipur United Clubs Organization Amuko ga chatminariba All Manipur Maitai Pangal Clubs Organization Ampako gi miyeng makhada Ampako Yaripok branch ama semkhre Anoba branch asigi thopunaba President da MD Rashid Ahmad Mainam General Secretary da Khulakpam Ahmad Khankhre Ampako gi branch hangbagi thauramasi Amuko gi Secretary Organization Laishram Krishna Chandra Assistant Secretary Organization Y Inangcha Assistant Secretary Finance Laimayum Pishu Sarmana Chingbana saruk yakhe Hauji sanabagi pau ekoi senior sport journalist Ben Thousand dagi lobirase Manipur Rifle Association gi meng makhada tha sigi tang 33 gi unit club district rifle association mapan gi nupa madinapi shooter samaga kulum doina saruk yaduna tawthong lamsang leiba Manipur Rifle Association gi shooting range da sathari ba kunthrom doi shuba all Manipur shooting competition gi ngasi pangthoki ba meter taragi pistol gi junior man individual da Imphal East District Rifle Association gi khunja mayum Victor Maiteina ahan ba
National Sports University gi Salam Gerlin Maitai na Nisubamadi University asigi Rajkumar Zehenna ahumsuba position takre. Category asigi nupi gi pangthokibada Imphal West District Rifle Association gi Tamlen Nganbi Thaunaujamna ahanba Bluzum School Indoor Shooting Center gi Purbi Laim ahibamna Anisubamadi Jupiter Shooting Range Imphal Public School gi Hobizam Jayarani na ahumsuba position takhi. Masterman individual gi meter taragi pistol gi pangthokibada Imphal East District Rifle Association gi Pangabam Kunja Bihari na ahanba Imphal West District Rifle Association gi Laiprapam Rajesh na Anisubamadi Jupiter Shooting Range Imphal Public School gi Asem Kennedy na ahumsuba position takhi. Men individual gi meter taragi pistol gi pangthokibada Manipur Rifle Association gi Sapam Singkhai Hunbana ahanba Imphal East District Rifle Association gi Pangabam Kunja Bihari na Anisubamadi Manipur Police Sports Club ki Nongthomam Kiran Kana ahumsuba position takre. Championship asigi senior masterman individual gi meter taragi pistol gi pangthokibada Imphal East District Rifle Association gi G Sam Kanhai Sharmana ahanba position takre. Thohaning daba thogdok wathok singa loinana atenba matamda mamang tha gi tang kuntarete loisin khiba Anisuba Premier League hek matung da tha ama leiraga All Manipur Football Association gi saliba sahi sogli singani sumna konmunga gi calendar gi matung ina mathang tha September gi ahanba sayolda ahumsuba Premier League amadi September tha gi Anisuba sayolda Taranipal Suba Manipur State League pangthok lagani hairi. Anisuba Premier League ta tim tarmapana saruk yaduna pangthok kharabasu ahum suba Premier League tadi Manipur State League tagi promotion taukiba tim ani hapchilaga tim kuma thoina saruk yagani. Ahum suba Premier League ta saruk yagadaba All Manipur Football Association gi IYFC gi tim semi trial selection tha sigi tang kunithoi gi ayupung teren makai tabada lamlong thongkhong da leiba artificial turf ground da pangthok lagani. Saruk yagadaba sanari singna matam chana laktuna report togadabani hairi. Manipur gi khwadigi chawba league sing asida saruk yagadoriba team singna masa masa gi tawpham thokpa sing All Manipur Football Association gi sana kalon sing ngang chanaba association asigi general secretary L Joti Moiroina network asigi kuthangda pongning singsilagli. Third Premier League ki first week of September dagi hogani. Last date of entry form submission CMS da 20 August ni ngasi sini. Last date of CMS na 30 August ni. Team singna matam chana tawraknaba technical kanguna su akanba instruction piri matam chana tawdrabadi tournament si hobangam de sum thengda team gi AFF na CRS approve tawde khote na matam thanglebna handak yamna awaba mo oigi I League third division yawbagi recommend tawbada yamna awaba mo oigi aduna team singna khara section na Premier League se matam chana hongdanaba haiduna ngasi ISTV gi kuthangda mayamda pawjin pijabani loina na Triumph Super State League su second week of September dagi hogdobani am phai calendar matungina duga last date of entry form submission si CMS ngasi ni tarik kunni amasung CMS ki last date na August ki tarik kunthra ni matam chana State League ta yawgadawa team singna su matam chana CMS tawnaba pawjin si pijabani hojeu ekoi sub junior girls sama dawata sakhre hayeng si asamga sanagani punghum kaida hojik ekoi ki sub junior boys che kana preparation tawri hana TW3 test tawre TW3 test tawsidisida yarakpang khai tarik kulum doida pung tareta screening tawga loinana trial selection su pangthokani tournament si yamna yamba amana ekoi ki calendar si kumba matam chana ground su leitabani tournament thang tawda awaba oibana jugir council na amfa cup si mothak khare amfa cup ta yawriba team singsi Manipur State League ta loinabak promotion piragani. Aman Asian Open da Manipur gi International Judoka takhelambam inungan bina gold medal laure. International Judo Federation gi meng makhada tha sigi tang 35 tarmapanda aman gi Jordan da Nation tarmapan namadi continent mari punna lebak kulhumdoi gi nupi judoka nipunithoi amadi nupa judoka samga sumanipan punna judoka samga yangkhai na saruk yaduna pangthokiba aman Asian Open gi nupi gi kilogram humputra gi senior category gi aroiba bota India gi team da saruk yaribi Manipur gi International Judoka takhelambam inungan bina Egypt gi Farida Mongdibu iponda maitibu piduna gold medal laukhibani. Takhelambam inungan bi Imphal East Tiger Camp da leiba takhelambam Nabakumar Maitei amadi takhelambam ongbi Ibesau leimagi masanupi ni pangthokiba competition asida India gi team da nupa amadi nupi judoka marina saruk yakhibada Manipur dagi judoka amakhak saruk yaribi
Takhilamam Inunganbina gold medal lauki. ꯑꯩꯒꯤ ꯃꯤꯡ ꯇꯈꯦꯜꯂꯝꯕꯝ ꯏꯅꯨꯡꯉꯥꯟꯕꯤ ꯑꯩꯒꯤ ꯂꯩꯐꯝꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯥꯏꯒꯔ ꯀꯦꯝꯞꯗꯒꯤꯅꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯇꯈꯦꯜꯂꯝꯕꯝ ꯅꯕꯀꯨꯃꯥꯔ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯇꯈꯦꯜꯂꯝꯕꯝ ꯑꯣꯡꯕꯤ ꯏꯕꯦꯆꯧ ꯑꯩ ꯍꯧꯖꯤꯛ NCOE ꯚꯣꯄꯥꯜ ꯁꯥꯏꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯖꯔꯤ ꯑꯃꯟ ꯑꯦꯁꯤꯌꯥꯟ ꯑꯣꯄꯟ ꯖꯣꯔꯗꯥꯟꯗ ꯄꯥꯡꯊꯣꯛꯄ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ -70 kg ꯀꯦꯇꯦꯒꯣꯔꯤꯗ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯐꯥꯏꯅꯦꯜꯗ ꯑꯩ ꯏꯖꯤꯞ ꯀꯟꯇ꯭ꯔꯤꯒꯤ ꯐꯔꯤꯗꯥ ꯃꯦꯛꯗꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯁꯥꯟꯅꯖꯕꯗ ꯑꯩꯅ ꯒꯣꯜ ꯃꯦꯗꯜ ꯑꯁꯤ ꯂꯧꯕ ꯉꯝꯖꯕꯅꯤ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯤꯌꯟ ꯒꯦꯝꯁ ꯑꯃꯗꯤ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯀꯤꯗꯃꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ Manipuri Association of Canada ge taret suba biennial convention Canada ge Toronto da pangthokre Canada ge tongan mafam singda khundari ba Manipuri singna mifam asida saruk yake nat ki thorom kaya ga loinana pangthoki ba mifam aduna association asigi nauna thau punana ba myoy sing sukhan kre President ta Rani Bala Ketrimayum General Secretary da Sujata Chabungbam khankre Thailand ki Bangkok ta thasi kunmanga fawa sathagadori ba 57 Asian Bodybuilding and Physics Sports Championship 2025 ta India represent tongnabagi damak All Manipur Bodybuilders Association ambagi player manga Bangkok yokre Championship asida 75 kg junior da Royal Gym Ningom Thongi Ricky Hawaibam 75 kg plus junior da August Gym Sekongi Songtham Blunsley 75 kg plus junior da gym and fitness kaksingi Mayanglambam Olenjit 55 kg women bodybuilding da DJ World Gym ya school gi Tokchom Sanjita amadi master 50-60 years da MPSC Imphal gi Lesang Tem Kumarjit Maitei punna player mangana saruk yagani hairi DSB Rasendra Singh Football Academy Tobung Khoki representing club Pm-Istv gi First Division League IWDFA 2025 ta club asibu represent tawduna sanagadaba interest oiba player singna lagliba tang kunmari gi ayupung nipan dagi taramatoi fawba football trial ama academy asigi playground Tobung Khokta pangthuklagani masida matam chana laktuna sarukya naba DSB Rasendra Singh Football Academy na thadorpa cherul amna hairi Second Manipur Yogashna Championship 2024 amadi 37 National Yogashna Championship 2025 ke trial selection ki thauram ngasi Kangabam Imjau Lairembi Multipurpose Community Hall da pangthokre thauram aduda tongan ba category gi yoga athletes player marfudra romna sarukya ke Second Manipur Yogashna Championship aduda chahi taruk tagi tara phawbagi nupa masa gida Maimom Yangambana ahanba Nupi gida Nancy Tokshom na ahanba class 10 dagi 14 gi nupa masa gida Sapam Rock na ahanba nupi masa gida Ketrimem Lucia na ahanba Chaitara Mari dagi tara nipal gi nupa gida Thaudam Raju Maitai na ahanba nupi gida Wangkem Sylvia na ahanba tabaga loina na tongan ba kanglup singda myoy kya na manalaw kre Championship asida manalaw club sing lagliba August kunmathoi dagi kuntramatoi fawba Maharashtra gi Nagpur da pangthogadaba 37 National Yogashna Championship ta sarukya gani hairi All Manipur PWD Contractor Association amadi All Manipur Contractor Forum na Registrar Contractor Saimom Pamaina Hokiba August 13 ta laikidabada awaba phongdokpagi thauram PWD Office Complex ta leiba Association ki office ta pangthokre thauram aduda sarukya kiba singna minute ani 2 minute leptuna laikidrabagi thawaina mapugi manakta ingna signal leruna ba thongni baga loinana laikidrabagi imung manungna nanghori ba awabada su sarukya ke Haujaroi bada maroi ba pa amkhana pizari Manipuri law na Indian Constitution gi 8 schedule da chankhiba kunthamarak suba Manipuri law gi numit thauram pangthokna kre Manipuri law gi dictionary amanga si phawa thamba ngamjiba si yam laibak thibani haina Professor C.H. Dasawantana haikre Hani Prime Minister Rajiv Gandhi na paikhat lama thabak kaya BJP lengak na thabak amata pangthok khandana democracy asi mathong maram khanganre haina Congress Party ki CLP leader Okram Ibobina haikre amadi Imphal Jiribam Railway Project ki thabak asi Imphal romda ki su thabak su bahogduna project asi athoba dalushnana ba Rajya Sabha ki MP Ningthole se masana jawbana Central Government ki pungning sungshin Nasi goy na DSB na pizaw pao matang solusyon jare niyang tabiri ba singgo amukahan na kurumjari.